Turkey-Syria Leipak nikpada ashiba masing lising nifuga mathoi henkhre. Atek akai maraktagi meegi khonjel tari. Haukiba February tarukta Richter scale 7.8 yauna. Turkey aduga Syria da akanba Leipak nikhiba da sikhiba meegi masing lising nifuga mathoi yaukre. Haujiksu kha thangba Turkey da atek akai makhada nansenduna leiba ahingba meegi khonjel tari. Masina ahingba me leiramkhigani haina thajabaga loinana ahingba mi phangkhigani haina tongan ba news agency sing na thadorokpa pausing da haire ngarang Leipak pokpa numitta atek akai maraktagi ahingba me mapal kanba ngamkhi haina news agency amana su report tawraklei amaromda ahingba marakta saidangfam leitaba duga chenjaki awat pasu mayokna re haire international aid group sing na pungkun mari chupna Turkish rescue team sing mateng pangduna thabak tawre rescue worker khadana phongdorokpa wafam news agency na court tawraduna hai makhoigi punsida mi yamna siba duga ashiba haksang mayam amukta uraktri haina khonjel hauna nungaitaba phongdoroe ngarang sahi taraga taret aduga taraga ni pansuraba machin manawani yauna rescue tawkhibadu atek akai na nansenduna pung chaniga taraga ni thoyena leiruraba matungda ni haina rescuer amana hai maraksida indiana life saving emergency medicine protective items medical equipment critical fire drug na chingba humanitarian assistant oina henkhre haina Ministry of Home Affairs and Family Welfare na haire Leipak nikpada sathina sogalaba mafam singdage miyoi million 2.2 hena mafamdu thadoknakhre aduga yum lising kaya na sizinaba yadre miyamdagi namthak tawduna sel khomgalamba Adil Khan jail yaukhre mobile da namthak tawduna miyamdage phone pay amasung paytm gi khuthangda yamlaba senpham sing khomgalambaga mari leinana cyber crime police station na tha asigi tarada Delhi gi Maharani Baki mayokna badalaiba Kilokli dagi phagatkiba Thoubal district ke Lilong Sambru khong dagi Adil Khan chahi kunga mari apokpa makak mayum Islaw Rahman ngarang CJM Imphal West ta puthoklaba matung numit taraga mangani gi judicial custody remand jail da thajankhre miyo esina social media sisinaduna miyoi kayadagi lupa lakh anirom hena khomgalambaga mari leinana cyber crime police station na laukhalakpa case amada accused asi Delhi dagi fakhibane faraba Adil Khan transit remand da Imphal da puraklaba matung CJM Imphal West ki court puthoktuna ngarang tang taraga mari fauba police custody remand lauduna wahong pahong chatharakhibane loinana ngarang police custody remand matam loiduna CJM Imphal West ki court puthoklaga numit taraga mangani judicial custody remand da jail da thajankhibane aroibada tabiriba pumnamakpu thagachare